ꯂꯥꯟꯐꯝꯗ ꯆꯪꯗꯨꯅ ꯂꯥꯟꯊꯦꯡꯅꯖꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯆꯦꯠ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯐꯤꯔꯣꯟ ꯐꯥꯎꯕ ꯌꯥꯎꯗꯅ ꯉꯝꯅꯕꯒꯤꯗꯃꯛꯇ ꯈꯨꯜ ꯉꯥꯛꯀꯅꯤ ꯂꯥꯟꯊꯦꯡꯅꯒꯅꯤ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯌꯦꯛꯅꯕ ꯈꯔ ꯃꯥꯏꯊꯤꯕ ꯄꯤꯔꯛꯄ ꯃꯇꯝꯗꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯀꯅꯤ ꯑꯍꯥꯎꯕ ꯆꯥꯒꯅꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯤꯕ ꯑꯇꯧꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤ ꯆꯥꯔꯤ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯪꯕꯤꯔꯨꯔꯕ꯭ꯔꯥ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯝꯃꯤꯟꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯅꯗꯨꯅ ꯄꯨꯡꯃꯦꯟ ꯄꯥꯎꯕꯦꯟꯅꯔꯨꯔꯕ꯭ꯔꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯥꯟꯕ ꯈꯨꯃꯟꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯂꯥꯟꯕꯨꯡ ꯑꯣꯏꯕ ꯁꯤꯡꯈꯣꯡꯒꯤ ꯂꯝ ꯑꯃꯗ ꯂꯩꯕꯅ ꯚꯤꯗꯤꯑꯣꯗꯤ ꯆꯥꯡ ꯅꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯁꯤꯜꯂꯛꯂꯦ ꯃꯤꯆꯝ ꯑꯃꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯆꯥꯡ ꯑꯗꯨ ꯍꯦꯟꯗꯣꯔꯛꯄꯒꯨꯝ ꯇꯧꯔꯦ ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯃꯥꯌꯣꯟꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯎꯔꯛꯂꯤ ꯏꯟꯇꯔꯅꯦꯠ ꯍꯥꯡꯗꯣꯔꯛꯄꯒꯤ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯁꯣ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯜꯂꯕ ꯆꯥꯡꯗꯝꯅꯕꯒꯤ ꯂꯝꯖꯦꯟ ꯑꯃꯁꯨ ꯍꯧꯔꯛꯂꯤ ꯃꯥꯅ ꯑꯃ ꯊꯥꯒꯠꯂꯕꯗꯤ ꯑꯩꯅ 10 ꯊꯥꯒꯠꯀꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯕꯅꯤ ꯈꯪꯍꯟꯗꯕ ꯌꯥꯗꯦ ꯂꯥꯟꯐꯝ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯁꯤꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯃꯅ ꯁꯤꯡꯊꯥꯅꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯉꯁꯤꯁꯨ ꯍꯥꯏꯖꯔꯤ ꯃꯁꯤꯒꯨꯝꯂꯕ ꯀꯝꯄꯤꯇꯤꯁꯟꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯝꯅꯤ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯄ꯭ꯂꯥꯏ ꯂꯥꯛꯄꯅꯤ ꯆꯤꯟꯗꯅ ꯑꯃ ꯍꯥꯏꯔꯕꯁꯨ ꯊꯕꯛꯅ ꯑꯃ ꯇꯧꯔꯕꯗꯤ ꯃꯗꯨꯒꯤ ꯔꯤꯖꯜ ꯑꯗꯨ ꯆꯞ ꯆꯥꯅ ꯑꯗꯨꯃꯛ ꯐꯪꯒꯅꯤ ꯂꯩꯕꯥꯛ ꯑꯃꯗ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤꯗ ꯂꯝꯗꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩ ꯐꯅ ꯐꯕ ꯊꯕꯛ ꯑꯣꯏꯒꯦꯔꯥ ꯐꯅ ꯐꯠꯇꯕ ꯊꯕꯛ ꯑꯣꯏꯒꯦꯔꯥ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏ ꯂꯧꯕꯨ ꯂꯧꯁꯤꯜꯂꯕ ꯆꯠꯅꯕꯤ ꯑꯗꯨꯃꯛ ꯑꯣꯜꯂꯦ ꯆꯠꯅꯕꯤꯕꯨ ꯑꯣꯟꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯊꯤꯡꯕ ꯉꯝꯂꯔꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯌꯥꯎꯁꯤꯟꯈ꯭ꯔꯒꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁ ꯍꯥꯡꯗꯣꯛꯈ꯭ꯔꯕ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯥꯟꯊꯦꯡꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯇꯞꯅ ꯇꯞꯅ ꯃꯤꯌꯥꯝꯅ ꯎꯕ ꯍꯧꯔꯛꯈꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯂꯛꯄ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯆꯪꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯃ ꯇꯧꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯉꯩꯗ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯔꯤꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯕꯁꯤꯡ ꯑꯗꯨꯗꯤ ꯂꯩꯇꯕꯒꯨꯝꯅ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯅꯈꯤ ꯁꯤꯗꯒꯤꯗꯤ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯐꯤꯚꯝ ꯑꯁꯤꯃꯛꯅꯤ ꯑꯃꯨꯛꯁꯨ ꯍꯧꯈ꯭ꯔꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁ꯭ꯋꯥꯏꯗꯒꯤꯗꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯗ ꯈꯔ ꯒ꯭ꯌꯥꯟ ꯂꯥꯛꯅꯗꯨꯅ ꯍꯥꯟꯅ ꯆꯠꯅꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗꯒꯤ ꯁꯦꯝꯗꯣꯛꯇꯨꯅ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯗꯨ ꯁꯦꯝꯗꯣꯛꯄ ꯎꯔꯦ ꯃꯁꯤꯃꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯁꯣꯏꯈꯤꯕꯁꯤꯡꯗꯒꯤ ꯇꯝꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕꯁꯤꯅ ꯄꯨꯟꯅ ꯃꯥꯏ ꯄꯥꯛꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣꯅꯆꯤꯡꯕ ꯊꯥꯒꯠꯄꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯗꯣꯝꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯕꯅꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯒꯗꯕꯗ ꯁꯤꯖꯤꯟꯅꯕꯗꯒꯤ ꯃꯇꯦꯡ ꯌꯧꯕ ꯉꯝꯂꯝꯗꯕ ꯑꯃꯁꯨꯡ ꯑꯇꯨ ꯑꯀꯥꯏ ꯀꯌꯥ ꯑꯃꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯦ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯌꯦꯛꯅꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯇꯥꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯌꯥ ꯑꯃꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯏꯆꯦ-ꯏꯆꯜꯁꯤꯡ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯃꯈꯛꯇꯒꯤꯅꯤ ꯃꯗꯨ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯦꯡꯅꯔꯤꯕꯅꯤ ꯑꯅꯤꯁꯨꯗꯕꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯃꯊꯪꯒꯤꯁꯤꯗꯤ ꯌꯥꯝꯅ ꯀꯨꯞꯊꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯃꯇꯤꯛ ꯆꯥꯗꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯗꯨ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯍꯦꯛ ꯂꯥꯛꯀꯜꯂꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯝꯊꯗꯨꯅ ꯊꯝꯕꯤꯈ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯇꯥꯕꯤꯗ꯭ꯔꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕ ꯀꯥꯡꯕꯨ ꯀꯌꯥ ꯑꯃ ꯊꯣꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗ ꯃꯤꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯂꯩꯕꯅꯤꯅ ꯃꯤꯌꯥꯝ ꯑꯁꯤ ꯈꯟꯐꯝ ꯈꯪꯂꯣꯏ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯁꯤ ꯊꯣꯛꯂꯛꯂꯤꯕ ꯍꯣꯠꯅꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯑꯆꯨꯝꯕ ꯈꯛꯇꯃꯛ ꯇꯧꯍꯟꯗꯨꯅ ꯑꯔꯥꯟꯕ ꯌꯥꯎꯔꯕꯁꯨ ꯁꯦꯝꯗꯣꯛꯇꯨꯅ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯃꯤꯌꯥꯝꯅ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯜꯂꯕꯗꯤ ꯂꯥꯜꯂꯤ ꯆꯨꯝꯂꯕꯗꯤ ꯆꯨꯝꯂꯤ ꯍꯥꯏꯗꯨꯅ ꯆꯞ ꯆꯥꯅ ꯈꯟꯗꯣꯛꯇꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯄꯨꯋꯥꯔꯤꯒꯤ ꯂꯃꯥꯏꯗ ꯌꯦꯡꯈꯠꯄ ꯃꯇꯝꯗ
Malemgi oina mafam kaya amada thokiba thodok kayasing asida masigumlaba iyo ama lakpa matamdani leibak amagi natragana furup amagi tungi oiba lambising yanakribadu miyamgi ihul khangna achumba maikaida chatkibana afawa kaya ama oirakibagi kudamsu leinari matam chana miyamna yengsin hogdabadagi prajada oina onsinna chasilakpagi thodok kaya amasu laikre imalebaki damaktani miyamgi damaktani haiduna thokbirakliba kangmusing asigi maikaidagi makoigi oiba ideology asi yamna mayek senghanba mathau tai yum ama saba matamda yum adu wanghange natragana matam kuina chahange haiba taragadi madugi foundation adu yamna phanba mathau tai asanba midyeng ama thamduna discipline amagi makhada khongthangjinba mathau tai ngahaki khaktamak khanduna aikogi leibak asida leiramliba luchingba kaya amana mingchatki damakta khak khanduna isagi kanabagi damakta khaktamak khanduna pawarda leinaba board kanabagi damakta chahi manga khaktagi oiba plan singda mai onsin narubadagi ngasi aikoi kari sare hauji hauji leiriba manipurgi irang asida singi bu oigera tamgi bu oigera makhal makha kayagi oiba organization sing forna leiba ngamliba india gi leiriba lanmi sing asina mai onsin naraba fawbada khut thadriba adu pairiba kulai sing adu kibadagi natte tungda leiriba miyamgi oiba thajaba minungsi adudani masi aikoina cheksina kangba mathau tai atopa mafam singdabu oigera natragana manipurga yumthangnaduna leiriba state sing asida yengba matamdasu kallaba kangbu kaya ama miyamgi minungsi mangkibadagi inthakiba kaya amani masi khangna aikoi mayam punna honabinasi aduga mission praja singi oinasu karigumba adom na tungi damakta khanduna imaleba asi kandaba yade nungaiba afaba matam ama poraktaba yade haiba taragadi ngaya khaktagi nataba asumba adu matam pumada sawgatpa mathau tai matang asina aikoina hojik leiriba country asi oigera atopa country singbu oigera leiba adu chalainabagi damakta leiba adu ngangnabagi damakta force makal ani thamnai ahan masina hairiba leiba adubu mapangi oiba atopa yengnaba singdagi ngakthoknabagi damakta tamba lan missing makoi asi aikoina military natragana army haina khangnai matangdana leiba adugi manungda leiriba mahaki praja sing adubu ngak senaba makoi maselgi oiba marakta lakpa nungainadaba khanabana singba tawdok sing adubu loisin taisinaba law and order maintain tawduna miyam singbu yengsinaba thamba force ama maduna aikoina police haina khangnariba sini hairiba force makhal ani asi kosamnana chatpinnaduna leibak amabu ngak seli karigumba hairiba thawdang asi kauthoknaduna amana tawgadaba thawdang aduda lamsinnarakpa matamda leiba adu kangkhong chaigali micham praja sing wagali maramaduna mapandagi lakpa yengnaba singbu thengnanabagi damakta thamliba lanmi sing asiga aikoi masel control tawnaba society ki balance asibu maintain tawnabagi damakta thamliba forcing asiga kaidongda punsiloidabani aroibagi wafam simadi aigi site gi suggestion amakak thamjage manipur hairi balamda masida leiriba maitei asi aduki mati yamna yambani aduga maitei singna khundaduna leiba khun natragana lam asi masigi masingsu adumak yambani lan asi hek haurakpadagi khwaidagi yamna chaitheng phangliba asina singkhong singya da leiriba miyoising asini hairiba miyoising asi ayambana lau singu tawduna leiba miyoisingni lepa leitana nongmai kapsilakpadagi lau kaya ama uba yadabana maram oiduna aduki matik yamna chawraba chaitheng ama phangkrabani matangdana hairiba mafamsing asidadi lepa leitana lanthengna leibanina tawdaba yadabana yumgi oina leijaba pochai problem sing kaya ama puthoknaduna leijaba sel kaya ama khainaduna hojik fawba lepa leitana lai masigumlaba tanja asida thadokuna sienbadi yadabanina khulngangnaba hotnaringaida mafam asida leiriba miyoy ayambasi matik chana thabak suba ngamdrabani khulngakliba nupasing volunteer singi oinadi atop mafam kaya amadagi laktuna mateng pangbiri yamba yamdaba mateng tawnaduna hojik fawbagi oinadi ngamnaba leiri matangdana aikogi chingkhong singyada khundaduna leiriba ima ibel singna hojik fawbada lan horakpadagina leptan lawrakliba thawdang amagi matangda muk thamjage hojik asi tampaki mafam ayambada magi lamgi oina ima ibel kaya amana ahing toktuna yarik piri fatanungda toktanabagi damakta seksina senabiri ayambanadi nungtil magi tawdaba yadaba thabak sing adu tawduna sintha pangnuraba matungda nungdangda thoktuna tawnabani adubu chingkhong singyada leiriba khulsing asigi oinadi ayambana ima ibel sing asi lam ayambana get panduna nongmada pungkun mari achat awong sing check tawri masidadi nungtil da magi tawfam tokpa thabak tawraga nungdang thokpagi fibam adu natte
ꯅꯣꯡꯃꯒꯤ ꯄꯨꯡ 12 ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯂꯤꯊꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯏꯕꯦꯜꯁꯤꯡꯅ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯂꯩꯔꯒ ꯅꯨꯄꯥꯁꯤꯡꯅ ꯑꯃꯨꯛ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯩꯕꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯕꯅꯤꯅ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯐꯪꯗꯕꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯔꯦ꯫ ꯆꯤꯡꯈꯣꯡꯗ ꯂꯩꯔꯨꯏ ꯍꯥꯏꯗꯨꯅ ꯆꯔꯥ ꯍꯦꯟꯕꯗꯤ ꯌꯥꯗꯦꯗꯣ꯫ ꯏꯆꯥ ꯏꯁꯨꯁꯤꯡꯁꯨ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯑꯗꯨꯒꯨꯝꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯁꯨꯛ ꯀꯨꯏꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯇꯣꯛꯄꯗꯤ ꯇꯧꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯂꯅꯥꯏꯒꯤ ꯊꯕꯛ ꯅꯠꯇꯦ, ꯀꯥꯏꯔꯛꯂꯕꯗꯤ ꯄꯨꯂꯞ ꯁꯣꯛꯄꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯈꯟꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ꯫ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡ ꯐꯌꯦꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯉꯝꯈꯩ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯑꯁꯤ ꯂꯝꯁꯥꯡ, ꯅꯥꯎꯔꯦꯝꯊꯣꯡ, ꯎꯔꯤꯄꯣꯛꯅꯆꯤꯡꯕ ꯃꯐꯝ ꯑꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯀꯪꯂꯥ ꯌꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯥꯡꯆꯨꯞꯇꯒꯤꯅ ꯕꯖꯥꯔ ꯐꯥꯎꯕꯒꯤ ꯌꯧꯔꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯩꯇꯩꯒꯤ ꯈꯨꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯥꯔꯤ꯫ ꯄꯂꯦꯜꯂꯣꯝꯗꯒꯤ ꯑꯣꯏꯔꯒꯁꯨ ꯄꯂꯦꯜꯗꯒꯤ ꯀꯛꯆꯤꯡ, ꯊꯧꯕꯥꯜ, ꯁꯤꯡꯖꯃꯩ ꯃꯁꯤꯅꯆꯤꯡꯕ ꯂꯝ ꯀꯌꯥꯁꯤ ꯐꯥꯎꯔꯛꯇꯨꯅ ꯕꯖꯥꯔ ꯌꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯐꯧꯒꯥꯛꯆꯥꯎ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯁꯣꯝꯒꯤ ꯑꯣꯏꯅꯁꯨ ꯃꯣꯏꯔꯥꯡ, ꯅꯝꯕꯣꯜ, ꯃꯥꯂꯣꯝ, ꯀ꯭ꯋꯥꯀꯩꯊꯦꯜꯅꯆꯤꯡꯕ ꯑꯁꯤ ꯐꯥꯎꯔꯛꯇꯨꯅ ꯕꯖꯥꯔ ꯌꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯋꯥꯡꯂꯣꯝꯒꯤ ꯑꯣꯏꯅꯁꯨ ꯀꯪꯂꯥꯇꯣꯝꯕꯤ, ꯁꯦꯛꯃꯥꯏ, ꯀꯥꯇꯣ ꯁꯥꯕꯜ, ꯈꯨꯔꯈꯨꯜꯅꯆꯤꯡꯕ ꯑꯁꯤꯅ ꯄꯔꯦꯡ ꯑꯣꯏꯅ ꯂꯩꯈ꯭ꯔꯒ ꯀꯣꯏꯔꯦꯡꯒꯩ, ꯂꯨꯋꯥꯡꯁꯝꯕꯝ, ꯈꯥꯕꯝ, ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤ, ꯆꯤꯡꯃꯩꯔꯣꯡꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯐꯥꯎꯗꯨꯅ ꯀꯪꯂꯥ ꯌꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯈꯥꯃꯦꯟꯂꯣꯛ ꯁꯥꯏꯠꯀꯤ ꯑꯣꯏꯅꯁꯨ ꯑꯁꯨꯝꯅ ꯂꯝ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯕꯖꯥꯔꯔꯣꯝꯗ ꯍꯥꯏꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯂꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤꯗ ꯂꯝ ꯂꯝꯒꯤ ꯑꯣꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯜꯂꯤ ꯅꯥꯏꯅ ꯈꯥꯏꯗꯣꯛꯅꯗꯨꯅ ꯆꯤꯡꯈꯣꯡꯗ ꯂꯩꯔꯤꯕ ꯏꯃꯥꯏꯕꯦꯜꯁꯤꯡꯅ ꯇꯧꯔꯤꯕ ꯗ꯭ꯌꯨꯇꯤ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯁꯤꯟꯕꯤꯔꯕꯗꯤ ꯑꯋꯥꯕ ꯑꯁꯤ ꯈꯔꯁꯨ ꯍꯟꯊꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯑꯣꯏꯕ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯒꯤ ꯑꯣꯏꯕ ꯒꯦꯞ ꯑꯗꯨ ꯍꯟꯊꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯒꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯛꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯝ ꯑꯃꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯂꯥꯟ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯂꯥꯟꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯍꯜꯂꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯆꯞ ꯃꯥꯟꯅꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ꯫ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯌꯧꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯤꯌꯔ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯂꯨꯞ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯗꯨꯅ ꯌꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯃꯤꯟꯅꯁꯤ꯫